Operation Sindur ki makha tarak po oina all political party ki mifamama Delhi da Prime Minister Narendra Modi na kaukray. Kurumjari Am-Istv ki Manipuri pau miding tabi ribasingbu taram nokchari pau santok na pizari. Ngarang Indiana Pakistan amasung Pakistan occupied Kashmir POK gi mafam mapan da leiba terrorist singi leifam singda air strike tawduna mai pakna thugai khraba matungda ngase all political party ki mifamama Delhi da Prime Minister Narendra Modi na kaukray. Parliament complex ta hauzik ngahaki matungda chathagada mifamasi yauna bagi damak tongan political party ki mihut sing lakna ba haukray. Parliamentary Affairs ki Minister Kiren Rijijuna Indian Armed Forces singna ngarang chatakhiba operation asigi matangda political party singda khanganana ba mifamasi kaukibani. Parliament ki session leitabana punna tana minana ba tanja asi lobani haide. Hauzik oriba fibum asida political ki khenaba thamdana aikhoi punna leminaba mathau tai haike. President rule thamlabasu highway da chathok chasin yahandaba Manipur gi irang baroshin purakpa ngamdraba governor amadi chief secretary na DC transfer tawraga leiriba asi miyam gi apambagi mayoktani hauzik DC transfer tawbagi matam nate IDP sing mayumda hanjin hanaba hotnabagi matamni haina balgi president L Devachana haikhrei wafamasi DC Bisnupur Laurembam Bikram transfer tawbagi mayokta Bisnupur akoiba punbaluk balna Bisnupur da leiba balgi office ta pangthokpa pawgi mifamda president Devachana haikibani Devachana makha tana haukibali singani kunga humdoi May ahumdagi Manipur thugaina ba hotnabada Bisnupur district ase achauba lanfam ama oirakhiba matamda Bisnupur district ki mafam sinba thungna chatuna irang ase bu laksinna ba madi miyamgi awada pa yengsinduna ngasi fawba lakle IDP singna masa masagi mayumda hanjinba yanaba hotnabada Manipur lengak amadi India government ta mateng pangduna lagliba DC Bisnupur bu irang ase loitringai da transfer tawba haiba ase IDP sing amadi district ase ki miyambu ikaiba pibaga chap manai Manipur ki governor amadi chief secretary na DC Bisnupur ki transfer order ase kakpiduna makha tana DC oina matam khara thambina basu governor amadi chief secretary ki pukning singsinke 2023 thokiba kuki amadi maitai gi lan asi mapung oina Bisnupur district si hotspot ni mapam asida chuchangtu gi selakpa internet displaced person kwaidagi yamna masing leiba kwaidagi maru oiba district amani hariba district asida matamdagi lan haurpadagi hauraga district asibu hubiriba deputy commissioner district asigi district asida leiriba kugi internet displaced person sing adai lan manungda CSO maira paibi मैम खुसमनरगा करीगुंबा प्रॉपर बिष्णुपुर असिदा नोंमै मकोलम फौ ताहनदनब होनखिबा अदुगा इंटरनेट डिस्प्लेस पर्सन सिंग सिसु मफम चाना फिट तौननबा याम कन्न होनरिबा डिप्यूटी कमिश्नर नि महाकसि पब्लिक का यामना टाइड अप तौरगा थबक तौमिन्नब नुंगाइबा अमसुंग तौमिन्नरिबा अदुगुनबा डिप्यूटी कमिश्नर से हौजिक लान खितंग नेमथरकपसिदा डिस्ट्रिक्ट असिबु मबुक मरा तप डिस्ट्रिक्ट अमा ओइरकनबो होनबदा यामना कन्ना माइ ओनसिलरिंgai मतमसिदा इखंग खंगौदना माको ट्रांसफर एंड पोस्टिंग गी ट्रांसफर तौबिरपि वाफम अमा लाकोसि तसेंगना CSO अमोइना बिष्णुपुर अकोइबा उपुनबलु बालगी माइकैदगी थमोइ सोकना नुंगाइजदे यारगदी मतम खरा डिस्ट्रिक्ट असिगी चौखट थौरांग अमदी लानग मरी लेंबा थबक थोरमसिंग असि तंग ताबा अमा खंग्रि फावबदी डिस्ट्रिक्ट असिदा लेहेननिंगबदगी मीडिया गी थ्रू द हिज हाइनेस गवर्नर अमदी रेस्पेक्टेड चीफ सेक्रेटरी यौनना बाइकोइना काउदम सि तमजबनी मरकथना ब्रेक अमा लौजरे Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru ariba liver gi damukta di kari section thorang lo birib. Novochem health care gi original lipsa 5G na adom gi liver buswan badai ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novochem Healthcare na sajaba original lipsep 5G ahum lawbada coffee cup ama free da hapchari. मतमगी नुंसित नुंसा अमदि अइंग साना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदकत फहनबा ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adongi liver da kayam sokhalli khangbibra
liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Breaking matungda makataba pau. Eco Network Manipurna Hairoki Self Help Group Amadi Club Singapulaga Taratarulak Subu Oina Hairoki Tongan Balaikai Amadi Hairok Wangzing River Dagi Hairok Wangzing River Gi Kongbal Dagi Kongalakpa Bottle Singba Plastic Potlam Sing Asok Traders na Lokray Plastic na Chingba Waste Mayam Ama Mafam Chada na Langtok Lamba Ariamada Manghalaga Lairamba Adu Kongat Laga Mafam Chabada Thamlaga Mapung Fana Segregation Tauroba Matungda Recycle Taunaba Madi Sale on Tok Naba Kutsina Kibane Plastic Pollution Hantahanaba Waste Management Mapung Fana Chatanaba Eco Network Manipurna Honaduna Lakliba Dugi Maka Chatakiba Oina Pangtokibane Eco Network Manipurgi President Singtha Ngamba Laisramna Manipurgi Miyamna Thokliba Plastic pollution amadi mafam chadabada amoda kai langthokliba asi hantahanaba hotnabada isa isagi thogdang khara logbiyu haujikti aikoina aremani khaliba polam khudingmak sale onthokpa yarabanina value yaugde khanbiganu mafam chanabu thambiraba mapung fana segregate tawbirabadi aremba amata leite hiram kayada kanabarom da sizinaba yai haujik darkar oiriba asi sanitary pad angang singi hagis ki Incinerator Tambiba Matou Tare, Asigumba Mayamasi, Paikalapa Matamda, Government Ki, Yamna Chaw Mating Darkale, Maramaduna, Manipur Government Amadi, Miyamna, West Speaker Singbu, Mapung Fana Support Tawiduna, Luba Nanba Lamdama Ohena Bohonabada, West Speaker Singbu, Pungning Togapiba, Matou Tai Haike. अखोई खुदिमा प्लास्टिक पोल्यूशन हंथानब होनबदा इसागी ओइबा अंगम थौदांग लोमिनासी मणिपुर लू नाना थंबदा अमदे क्लाइमेट चेंज की सैथेंग असे हंथानब होनबदा अखोई खोई थौदांग अदु लौरा कांदा अखोइनसु लौजबा मणिपुर लेंगांगनसु लौरा कांदा पुन्ना मदुगी चपचाब थौदांग दु लोमिनर कांदा ख्वाइदगी न लू नानबा लमदम म ओयमिनबा अदुगा लाक्लिबा क्लाइमेट चेंज की सैथेंगनसु खरा दोइसु थेंगनबा ngamiनबा दुगी तंगाई फदबुदु लई लोइना मणिपुर मियामनसु प्लास्टिक सिंग मफम चादना लंथोकबा तौबिगनु अमोरा काय सिंग मफम चादना लंथोकबा तौबिगनु अखोई पैसा ओंथोकबा यारे बसे कोई खुदिम खंगमिनर कांदा value yaudaba pot ama tarayte hiram khudimagta koi madu kanaba hiramda sinasi plastic khullu bagi plastic tongsilu bagi madu recycle tongnana ba loba lakpi badagi madu khullu bagi paisa su phangle luba nanba lamdama musu ohelle aduga environment kan madu yamna chawna mateng pangle asumna hiram kya da kanaba pirabanina akoi khudimana masi khangminara kanda environment kan mada luba nanba lamdama oibada amadi isagi wa culture ma semgot palona na economy phagat pada khoi khudimana thodang lobina se ai bo khom thamje Maroiba Pau Amukahana Operation Sindurgi Makha Tarakpo Oina All Political Party Ki Mifamama Delhi the Prime Minister Narendra Modi ne kaukrai Hauzik Fawgi Oina di Am-Istv Manipuri Pau Matang Solution Jari Bideng Tabi Ki Singapore Mukahana